Churachampurda Raf Kangbuda Nongmai Kapsiluba Mioi Ani Fare. Mamangda Churachampurda Thokiba Irang Manungda Rapid Action Force Rapta Nongmai Kapsiluba Mioi Ani. Ngarang Churachampur District ki Manung Chanba Renkai dagi Security Force na Fare Haidi. Farba Mioi Singadudi S Moldung Village dagi Ngamkhomang Haukip Sahi Kuntraga Taruk Amasung Longnom Village dagi Lenmintang Haukip Sahi Kuntraga Nipan Kawi. Mioi Ani asi mamangdagi hauna Security Force na Rapta Nongmai na Kapsin Bathodoka Mari Lenana. Phanaba tanarakibani ngarang mioi ani asi Renkai area da leire haibagi akhanaba paw ama fangbadagi security force na tanaduna makhoina tonglakpa gari adu intercept tawbuga loinana detain tawduna wahang pahong chathakhi loinana makhoidagi mobile ahum ama su fagatle pharba mioi ani adu yauna makhoina tonglakhiba gari adu su seize tawre pharba mioi adu makhatana wahang pahong chathabada mamangda Churachampurda thokiba irang manungda Salman Bridge da Raf Kangbuda Nongmai Kapsin bagi Thogdokta Hakthengnana Senai haibadu masana yazare Thogdokadu da Rapid Action Force ki mioi ama Nongmaina panduna sokibani Pharba mioi sing adugi mathakta makhataba investigation chathari haidi Marak sida Manipur Police na drug ki mayokta leptana chatharakiba operation gi manung chana Tamelong district ki Eling Khundong Khunkhaiba village dagi Michael Abon Maikoba mioi ama ngarang Sekmai Police Station gi manung chanba Sekmai Nongthombam dagi Opium kg 2.039 ga gonana fare haidi atopa amana police na ngarang singjamai police ki manung chanba tongan ba jaga singdagi foreign liquor amasung yungau kaya phagat pangamkhre pharba sing adudi yungau liter samaga kuntra beer bottle taruk angang full nipan amasung half taruk ni haidi lalhaubaga mari leinarambadagi faraba Havildar ama thabaktagi suspend Toukhre Manipur Police ki personnel ama lalhaubaga mari leinana fagat kibaga loinana thabaktagi suspend Toukhre haidi Manipur Police ki official X ta thagala kiba post amana hairibana thabaktagi suspend Toukhraba police personnel adugi mamingna Elangbam Surjit kawi Kaksing commando da attest tawraga leibani Havildar gi rengni Haukiba April 13 da Thawal district ta lalhaubaga mari leinana faraba matungda thabaktagi suspend tawkhibani mioi asi KCP ibungo ngangomna lead tawba fraction asiga mari leinai haidi police ki maikai dagi makha tana haribana police ki leriba discipline adu ngakna chatnaba khanganbaga loinana force asigi integrity maintain tawba mathau tai kanagumba personnel singna aranba natraga indiscipline oiba thabak thawong singda senaba tarabadi akanba action lokatkani haidi hariba khongthang singasi security agent singna insurgent activity singi mathakta satharakpa crackdown ga mari leinana paikhat kibani haidi panba yabadi haukiba April 3 tasu hangang police ki custody dagi nepram lemba maitei allies tomba kauba PLA gi kedar amana thok hankibaga mari leinana police station asigi SI amadi Akbar Saha amasung constable W Jures ani thabaktagi suspend tawba laikhrabani Singi area da Central Force ki mahuta State Force hindokna ba hotnabagi thaurang yaningde KZC Manipur lenga ki Home Minister Govindas Konthau jamna handak te sing da lairiba Central Force singi mahuta State Force oina sindok lagani haina phongdokiba wafam adu Kuki Jo Council na yamna kana nungnang ba phongdokladuna thawong adubu yaningda ba phongdorakli Kuki Jo Council ki Information and Publicity Secretary na thadorakpa cherol amada haidbana haukiba chahi lisingani kulhumdagi me ahumdagi tholakiba irang asidagi State Force singna Kuki Jo singda attack tawba natraga hingsagi thogdok sing thingba ngamdabagi thogdok kaya ama laikhre police dagi yamlaba khutlai sing lut tawkiba amasung maduna matung tarakpada Kuki Jo community singda sizinakibagi thogdok sing asina State Force na thingba ngamkhide masina maram oiraga State Force ta leramba thajaba adu mangkhre Central Security Force ki maikai dagi di state asida irang namthana ba hotnabada asawba thaudang kaya lauri maitei amasung Kuki Jo ani gi marakta buffer zone thamduna makha tana irang asi hena pakthok chakthokdana ba thaurang kaya lawkhatli maram aduna karigumba singi area singdagi natraga buffer zone area dagi buffer zone singa si lokthokhiba tarabadi hojik leiriba tangdu leitaba phibam asi kaidana hanagumna amuk hana hingsagi thogdok sing makha satharakpa yai maram aduna asigumba State Home Minister gi wafam asi lamdam asida leiriba community kudingmakta akaiba thoangani maram aduna state asida tangdu leitaba phibam puraknaba amasung hingsagi thogdok sing makha tana thoktana ba hojik leiriba security arrangement asida ahongba amata leitana ba adumak makha tana thambina ba Kuki Jo Council gi maikai dagi mari leinaba authority singda appeal tawri lamdam asida tangdu leitaba lehenana ba kanglup singi marakta leinari ba thajaba adu amuk hana halakna ba amasung neutrality leinaba gi damakta hojik leiriba Central Force singasi adumak makha tana lehenba mathau tai hairi
Panba yabadi State Home Minister Govindas Konthaujamna Central Force asina Singi mathak thangba saruk da thamkhraga singkhong singyagi jaga sing asidana State Force oina mahut sindoklagani haina phongdokhiba lairibani. Tronglaubi thogdoki JAC imung manungna Chief Minister Unakhre mara laibasing logi matung ina akanba sairak pigani CM April 8 ki ayuk angan bada Tronglaubi awang laikai da bom attack chatharaktuna pikdiba angang ani sian kiba amasung apokpi mamana sokan kiba thogdoka mari leinana sem kiba JAC against brutal murder of Tronglaubi incident ki convener Sinam Ajit Kumar na lusingba team amana awaba nanglaba imung manunggi miyoi singa loinana ngasi numit yungba matung CM Secretary ta Chief Minister Yumnam Khemchan Unakhre unaba adu da thanga Assembly Constituency gi MLA Tongbram Robindro Home Minister K Govindas Moirang Assembly Constituency gi MLA Santi Sarukyakhi JAC gi maikaidagi mihat adu da senaba miyoi sing faduna athubada sairak pinanaba takshin baga loinana memorandum amasu khusinakhi Chief Minister gi maikaidagi thokdok adubu akanba moongda yaningdaba phongdok baga loinana khudong thiba nanglaba imung adugi awabada su saruk yari haina phongdokhi mahangna hai mara leibasing faduna chairak pigani amadi imung manungda achumba wayal phangangani haiba lengaki firep chapchana lei haujik thigatpagi thabak chathari lengakna haksina lawbaga loinana mara leibasing masak khangdokna bo hotnari logi matung ina pifam thokpa chapchaba sairak pigani leibaga sida chatnariba logi matung ina makhoigi mathakta akanba action lokhatkani haiki Power CM Bafawada JAC gi mihut sing amasung imung manunggi miyoi sing CM Banglo da leiri makoina karamba wafamda yanakibage haiba chapsana khangba ngamdri Amaromda thogdoktuna sokhibi oinam binita gi haksang fibam phagalakpadagi hospital dagi ngarang ayuk pung 8 rom tabada discharge tawkhre thogdogadugi matangda ngarang Home Minister Govindas na phongdokhibada Tronglaubi bom attack mari leinana miyoi manga hojik fawada phagatle makhoi United Kuki National Army gi Kedar Singni akupa warol khangnabagi damak wahang pahong chathari haina phongdokhiba laikhrabani panba yabadi April 3 amasung 8 kilonaba ahing nongyai pung 1:30 rom tabada oinam binita gi yumda mapangal kalaba bom ama pokhairakpadagi mahak masa yauna famungda tumliba masanupi ama amasung masanupa aruba phibam da sokhi khudakta asokpa singadu Moirang Hospital da pukhatuna laikanana bohotnakhi adum oinamak angang ani adudi laikanaba ngamdana laikhide madugi matung oinam binita Imphal gi Raj Medicity da puraktuna laikanakhi bani thawdok thokle haiba paw fangbadagi Moirang amadi Manipur gi tongan ba mafamdagi masing yamlaba miyam thomjinduna pendaba phongdoknakhi khoisawnaraba miyam aduna Tronglaubi maningda leiba CRPF camp da thomjinduna Kholau kaya laubaga loinana gari yauna pochai kaya mai thadokhi security force mafam aduda leina matau karamna ahing aduda militant sing changlaktuna bom pokhai halamlibano haiba wahauda miyam aduna CRPF ki camp ta thomjin khibani cherak aduda CRPF personnel singna nomai kapthorakpadagi khudakta miyoi ani sikhi aduga kunga tarukna sokan khibani Maitei Lipun gi Chief Haisnam Silan yauna Lupsel Purel Police na fana bohotna balaibak thibani haukiba April 3 uripok apunbalup amadi uripok nupi apunbalupna Tronglaubi thogdokta pikliba angang anibu Kuki terrorist singna RPG bomb sizinaduna hatkiba amasung manak nakpada laiba duty tariba Central Force singda pendaba phongdoktuna changluba miyoi ahum hatkiba thogdok adugi matangda chatkiba rally aduda Maitei Lipun gi Chief Haisnam Silana kendra gi MLA singi yumda non violence oiba moongda sangduna makhoi gi oiba phirep laukthok hanba mathau tai hairubadagi Manipur Police na notice appearance FIR panduna Maitei Lipun gi Chief asi yauna Maitei Lipun gi Lupsel Purel Lairik Yengbam Vedic Allies Bode Fanaba Hotnariba asi laibak thibani haina Maitei Lipuna thadorakpa cherol amana hairi cherol asina makha tana haribana Maitei Lipun gi Thauburel phage hairabadi Maitei Lipun gi Thaumi loinamak phananaba phirep laure haina Maitei Lipuna uripok nupi apunbalup ki ima amadi uripok apunbalup ki ahalaman sing yauna Maitei Lipun bu nungsibiba maikai kayadagi lairiba singda hairubada karigi isa sing phagadoribano haina uripok miyamna songthoktuna makhoi anibu phaba tarabadi aikhoi supuna fan gadabani haiba kholau oiba warep lorokpa adubu thagatpa phongdokli Maitei Lipun gi maikai da lairiba Maitei Lipun bu nungsijaba ima ibel sing busu Maitei Lipun gi masa manaw gi damak pambom tingthokpirakpa miyam gi thauna asi Maitei Lipuna matam pumbada kauroi loinana ikai khumnaba utchabaga loinana hena mapangal kanna ima leibak Manipur kanba ngamba oijage haina Maitei Lipun gi maikai dagi miyam pumna makpu khurumjari hairi Tronglaubi gi achumba wayal phanghandriba fawa sara henbagi khongjang changsin khigani juris
ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯥꯂꯣꯝꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ YPPMꯒꯤ ꯀꯟꯚꯦꯅꯔ ꯑꯍꯣꯡꯁꯥꯡꯕꯝ ꯖꯨꯔꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯄꯤꯁ ꯑꯦꯟड ꯄ꯭ꯔꯣꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ PAPPMꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯈꯨꯗꯛꯇ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯄ꯭ꯔꯤꯜ 8ꯇꯒꯤ ꯆꯠꯊꯔꯛꯄ ꯃꯥꯔꯆ ꯔꯦꯂꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯈ꯭ꯔꯦ꯫ ꯑꯍꯤꯡꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯆꯝ ꯍꯥꯠꯂꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯌꯨ, ꯃꯈꯣꯏꯅ ꯊꯥꯛꯄ ꯂꯥꯡꯗ ꯃꯤꯌꯥꯝ ꯊꯨꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯕꯦꯅꯔ ꯃꯈꯥꯗ ꯆꯠꯊꯔꯤꯕ ꯃꯥꯁ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯌꯨꯠ ꯐꯣꯔ ꯄꯤꯁ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ YPPMꯒꯤ ꯀꯟꯚꯦꯅꯔ ꯖꯨꯔꯤꯁꯅ ꯍꯥꯏ ꯑꯦꯄ꯭ꯔꯤꯜ 6 ꯑꯃꯁꯨꯡ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ꯫ ꯄꯟꯕ ꯌꯥꯏ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯊꯣꯝꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ CRPFꯅ ꯀꯥꯞꯊꯣꯔꯛꯄꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯆꯝ 3ꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯈꯣꯡꯖꯪ ꯀꯌꯥ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯤꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯏ ꯍꯥꯏꯅ ꯈꯥꯅꯨꯏ ꯊꯣꯠꯈꯣꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯐꯣꯔꯁ ꯊꯝꯕꯤꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯈꯥꯅꯨꯏ ꯊꯣꯠꯈꯣꯟ ꯚꯣꯏꯁ ꯑꯣꯐ ꯗꯤ ꯅꯥꯒꯥ ꯌꯨꯠꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯜꯂꯗꯨꯅ ꯈꯥꯅꯨꯏ ꯊꯣꯠꯈꯣꯅ ꯍꯥꯏ ꯑꯥꯔꯇꯤꯀꯜ 14ꯒꯤ ꯃꯈꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ꯫ ꯑꯥꯔꯇꯤꯀꯜ 21ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯄꯔꯁꯣꯅꯦꯜ ꯂꯤꯕꯔꯇꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤ꯫ ꯑꯥꯔꯇꯤꯀꯜ 355ꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯊꯣꯛꯄꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯕꯤꯒꯗꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤ ꯃꯥꯌꯣꯛꯇ ꯊꯧꯔꯥꯡ ꯀꯌా ꯂꯧꯈꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯧꯑꯣꯡꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯗꯨꯅ ꯃꯥꯔꯆ 20ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯥꯅꯨꯏ ꯊꯣꯠꯈꯣꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ, ꯒꯚꯔꯅꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯃꯠꯇ ꯆꯪꯍꯟꯗꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯔ ꯈꯔ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯇꯒꯤ ꯍꯟꯗꯣꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯅꯤꯡꯊꯤꯅ ꯉꯥꯛꯍꯟꯕꯒ ꯂꯣꯏꯅꯅ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯅꯧꯅ ꯍꯥꯡꯗꯣꯛꯅꯕ ꯔꯤꯚꯤꯌꯨ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯀꯤ ꯁꯤꯇꯤꯡ ꯅꯠꯇ꯭ꯔꯒ ꯔꯤꯇꯥꯌꯔꯗ ꯖꯖ ꯑꯃꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯆꯨꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃꯁꯨꯡ ꯌꯨꯠ ꯕꯣꯗꯤꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯌꯥꯏ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯄꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯃꯑꯣꯡꯗ ꯃꯊꯧ ꯇꯧꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯍꯌꯦꯡ ꯂꯩꯈꯥꯗ ꯎꯈ꯭ꯔꯨꯜ ꯆꯠꯀꯗꯧꯔꯤ꯫ ꯁꯤꯑꯦꯝꯒꯤ ꯃꯊꯪ ꯈꯣꯡꯆꯠ ꯇꯦꯡꯅꯧꯄꯜꯗ ꯑꯣꯏꯔꯕ ꯌꯥꯏ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯅꯤꯔꯛ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇ ꯑꯃꯨꯔꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯍꯌꯦꯡ ꯑꯦꯄ꯭ꯔꯤꯜ 18ꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202 ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁ ꯌꯧꯅ ꯆꯠꯀꯗꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯕꯗ ꯈꯣꯡꯁꯥꯟꯕ ꯍꯧꯒꯅꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 25 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯔꯥꯝꯚꯥ ꯚꯤꯂꯦꯖꯇ ꯊꯨꯡꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯎꯈ꯭ꯔꯨꯜ ꯀꯣꯍꯤꯃꯥ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 150 ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯒꯤ ꯐꯤꯚꯝ ꯌꯦꯡꯒꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯥꯏꯐ ꯂꯥꯏꯟ ꯑꯃ ꯑꯣꯏꯔꯕ ꯌꯥꯕꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 9:45 ꯔꯣꯝ ꯇꯥꯔꯛꯄꯗ
mahak Ukhrul District Headquarters ki dama khongsan ba hogani ayuk ki pung 8 makhairom tarakpada Dungrai da leiba Hotel Ambrose da breakfast logani madugi matung mahak ayuk ki pung 10 tabada Ukhrul District Headquarters da leiba mini secretariat ta thungani pawasina High Chief Minister Y Khemsana mini secretariat aduda hek thunglabaga maikai adomgi miyam ki lusingba sing amadi civil society organization singa su unaduna mafam adugi sakha thaurangi amasung law and order gi matangda wari sanagani ayuk ki pung 13 minute kunthra rom chatpa matamda mahak mini secretariat gi Ukhrul District Headquarters da paikhatliba rigid pavement ki thabak sing yengani numit yungba matung minute 15 rom chatpada mahak Siroi village da chatkani mafam aduda Siroi festival pangthoknaba sem sagatliba sing amasung thaurang lauriba sing adu official singa loinana yengsingadawri nungthil pung amaga minute 95 rom chatpada Siroi village da ayuki saklen chagani buffer zone lehendanabagi matangda FNCC na UNC da taksinkhre illegal immigrants sing na lairiba mafam sing lo na yaba moongda uhananaba buffer zone natraga nutrient area sembagi mayokta matik saba thorang lokhat kadabani haina foothills naga coordinating committee FNCC na United Naga Council da aiba cherol pisinkhre UNC da pisinkiba cherol adugi matung ina matam kyagi mamangdagi India government amasung Manipur government na nomadic refugee sizinaraga naga singilam khopsin bagi thawong chathadana lakli ing tapna khana nainabagi matam haukhre matik saba action lokhatpa matam oire hairi legal expert surveyor amadi khunja ahal singi oiba commission ama semlaga ipa ipu singna thamlamba nagagi boundary digitize tawnaba thorang lokhat kadabani task force ama semduna singkhong chingya ngak senbaga loinana lam khopsilakpa sing thingnaba hotnagadabani Manipur da refugee sing khundarakpa amasung security forces na misang mikhai naiba thawong chatharakpagi matangda UNC na Manipur lengaktagi white paper ama demand tawgadabani hairi